Jiribam Hariba Adugun district Asida terrorist Kara Sanga Kare Hibase civil society organization Nasi Lenga Sub Chana Matam Chana Mafam Chana report P security advisor Amadi DZ da Hibase Aibo in a CP of Hoda Madugi section Crib local Hodabadegi Hiriba Mi Shikre Yum may Humdagi Matak the May Chakre Hibasing Ashen Nasi DZ Amadi security advisor Thon Benina Hiriba DZ Amadi security advisor say Matung Masak Kangdavnina Masana Kanga resign to Gudamni have said observation committee chairman Amoina Tamjage zone of rising memorial complex ta Akoi Lakadurba Kulgahumdo Suba the great zone of rising unity de Thorongi Damata Akoi Shem Sabalore Iram the Masida Leviriba Irecha Kudimona Lakadurba I think June Numit Asibu Haile Katpa Aduga Atho Singing Mapanda Awang Matata Ikai Kunava Ipung Kudimona Saru Yabu Haina the great zone of rising unity degi chairman Miamda Hajeri Akoi Haidiba 2001 da Bangkok to Tonakiba ceasefire agreement without territorial limit Haibo Europe Manipur the Kaibiaro Haina Miangi Ho Amalai Haibidi no may Kapagi Lamkay say Mapan night and Salaragani have a wafum Silapodigi Miangi Ho Malaki Miangi Ho Aduda Manipur upon the Saktam Kaibiaro Manipur upon the Saktam the singer who couldn't give my Lagini Haina Mui Trampana Tawain upon her peak of Matunda I Iram the Masikalaponi Madam Maduna Lai Oikraba Adugum Lava Ato singing from the Haile Katuna Awang Batak the Ikai Kunaba Habise Masamasu over I could told down the Habise Nasigi Levata Nasigi Iram the Masigi Irisha Kudimota Tamzeri I call High Riba Adugun Lok Kekurfaki life from Len Ase Shang Lava life from Len Asidesta I call Haile Katanabagi Torang Punamogloisere High Riba Kekurfat High Riba Mufum Ase Ato wasing the Yatakiba Shang Lava Lamdam Shang Lava Mufum Kekurfata I call Lay Katuna Haile Katuna Ikai Kunaba Haise I could be told down Wagadami Haina I could Nasigi Miam the Tamzage Aduga Manipur Gafun Bagi Satam the singer Kudumuki Mayoka Matam Supada I could observation committee na Lekuni Aduga Adugum Lava Manipur Japun but Satam the singer of Kudim Adu I could Faratam Binana Sisu I could laying than a lady habits of Miam the Tamzage Aduga Lakadriba the great zone of rising unity Tegi Torum Asida I could to say na New I could Dagan Leva E blood donation say I could get Fate here, Pangtok Ado, I could rim some Susanim stomach to Pangtung and Buggy, same Sabalore, Miamna blood donation, toning but later so rim some Susanim that like Yaka, the view Haina, observation committee, chairman Amoena, Miamda, Hajeri, Aduga, Nasi, Hosi, the Sena, money for the talk liver, what hope, money for the talk liver land, say, Masi, Central government. Amadi sentence security force Amadi Chin cooking narco terrorist na Atamnana Maiti Kunai that Satar Lani have say Mayek Shing Kang Lavanina Manipurgi Lengana Makoki Fire Miamda Atumatum the Lautu Haina I go Nasigi Miam the Tamjage Madam di Karigino Habumatamda Nasi Jiribam Hariba Adugun the district Asida I call Mui community could you man the Kundaba from Amini Hariba from Ase I could show the terrorist Kara Sanga Kare Hibase I civil society organization Nasigi Lenga Sub Chana Matam Chana Mafam Chana report P. Hariba report as a peer of Matung Stajda Adugun Lava Sim Minister Office again Marie Lenava security advisor Amadi DZ da Hariba say Aibo in a CP of Hoda Madugi section Crib local Hodabadagi Hariba Mi Shikre Yum may Humdagi Matak the May Chakre High reversing Ashen, Nasigi DG, Amadi security advisor, Thon Benina, High River DG, Amadi security advisor say, Matung Masak Kangdavnina, Masana Kanga, resign to Gudamni have said, I could observation committee, chairman Amoina, Tamzage, Karigino Hibamatamda, I call Mafam Matam Chana, High River from a sea, Sunjoshan terrorist Karasangare, terroristing as in attack Torkani have said, I could Kangeva, I could Marine Nava, I could get pressure group, CSONI, Adu Target Langata Hibata. Langana, Adugum Lava, CSOs in the
piribo wafum se machi lumna lawraga lenghang na ngasi gi DG natraga security advisor da ai ba si oina piro phawbada thabok oina pangthok ta ba haibse manipur leibang uyam bu usitabne ba maram aduna hairiba security advisor amadi DG se masana khangni resign to gadamni machi athu matamda machi resign to ba haibse aikhoi miyam gi firem ne haibse thamjege aduga aikhoi manipur se community kya na khunda ba mafum amani aikhoi civil society organization aikhoi na lawraga lai kari haina lawraga lake haibu matamda aikhoi achawu phurumna machabu yosan ba yaro haibne hairiba achawu phurumna machabu yosan ba yaro na lawringai tanja asida aikhoi adugun laba mafum kharada haibadi aikhoi gi hauji aikhoi gi kari laimrang gi maningda kom amadi atopa community kharada aikhoi maningda kuki haukadani adar kuki haukadani haiba adugum lo wafum ase thamaga pressure oina tawrum matungda adar gi maning jisda for example jecom haise jecom kuki haina haukadabni natragadi aikoi government gi khudong chabase phangoi haina pressure tawriba adugum lo community sing ase machi khudakta hantukadamni haiba wafum aduni karigino haiba matamda aikoi manipur ase ifu haktagi aikoi achowbana machabu ବ୍ୟବହାର tawba machana achowbu ବ୍ୟବହାର tawraga laiba masigi mayokta community kharana makhoi gi khudong chaba launa naba makhoi gi community khatagi yenglaga aikoi gi puari da aikoi na puraga laiba aikoi achow macha nungsi sanana leiriba mafum asidai makhoi madugi wangmada komda head satharpa aduga community kharade he hairiba maming singche hapu matungda government gi khudong chaba phangani haina madu ningthau singna natraga khulak phusing pirakpase masi government na masi yengchen bu watpadagi ne ba government na thu matam section ne yengchen bioba hojik thoiba wat thokse sin kuki narco terrorist na maidai de sathar pa lan sig mari leina na kom oiriba atopa community oiriba sing ase impan tamna haigat pu yadreba maning da magi adhar da kuki haina hapsalu budagi masi kari hapsali no hangba matamda madu aikoi government na piriba sathung ase phangwa haina matam adugi MLA natraga matam adugi adugum laba VIP singna pressure group na haibadagi tawbuni haibadi pressure group haibadi adugum laba underground oiramba yai natraga kana gumba adugum laba forcefully tawdabi yadi haina tawraga sumain tawna adhar sing da maming hapsali haibise masi thamo yamna soi masi khudakta hantogadabni kaiguma hantoktraba taragadi masi aikoi akanba strike tawgani haibido miyam da thamjage aduga aroi boina aikoina thamjaning bise iramdam ijati gi damakta afunba saktang gi damakta aikoi the great zone of rising unity de aikoi leiri aikoina leiringai da adugum laba sin kuki narco terrorist singna manipur thugaina naba konaragliba ase mangda phau mangunu oiroidaba matam manganganu aikoi nuksi chanana leisi hebni aikoina ngasi taliba demand se karino aikoina ngasi taliba demand se forest ka aikoi forest hariba jaga se masi forest ke adugum lo forest ke rule lei hariba rule gi wangmada forest se takhairaga pulin semje masi kudat lekudani haibani aduga aikoi manipur da adugum lo umang wamang leiribi singsta poktholaga coffee plantation thawse yaroi haibani adugi mathakta aikoi manipur ase masi aikoi indigenous people na sahi lising manga gi puari leiba se foreigners sing na laga khuling ba leibak sing bi haibani haibo wafom sing ji yadraga afaba nongoi paraga misam do onjela hatpa aduga misam do onjelaga yumai thabagi thabak tawriba adugul ba terrorist sing ase maru phangna muthakkedamne terrorist sing asiga aikoi gi wari sanaba aikoi sunga yaroi kari gino haibu matamda makoina tawriba se aingi wangunda tawba thabak ngatane aingi wangunda tawriba mi sing ase sarkarna india government na amadi state government na masi athu matamda maru phangna muthalaga makoi sing ase para tambiba tangai fade haiba mafum aduni aduga aikoi national highway singda makoina tawning tawba aingi wangmuda lambi da chaliba mibu heta gari bu heta thugaiba yekhaiba makoina tawriba manipur sibu kuki gi leibanglo kuki na heta tawning hena tawbu yagadaba leibak chu oide adugum laba chin kuki narco terrorist sing da aikoina thamjari madudi chin kuki narco terrorist sing na aikoina NRC haina india gi chana kanglon amalai haibi india gi chana kanglon sigi makhada aikoi beziar ma thamgani beziar gi manung da leibising aikoi nungsi channel lemina si haibni adugi wangmada adugum level lakpa mi sing ado foreigner sing da tanthoki si haibni masigi wangmada thabam ta tabu yaroi aduga aikoina iramdam ijati gi damakta leiringai da aikoi haibo wafum sing se adugum level sin ku ki narcotics terrorist sing na hantokri phawba aikoi haidiba aikoi gi ihu natagi rang leigini haibidu miyam da thamjeki